Central Government na High Level Committee ama SEMDUNA HOUKHIBA TANG tarani thoida KAIKHRABA Air India Flight 171 gi Matangda Kupna Thijinlagani HAINA Union Civil Aviation Minister MOHAN NAIDU na PHONGDORAKLI Flight adu KAIKHIBAGI hiramga mari lenina phamkhiba khanaba pawgi mifam amada NAIDU na makata na hai center na pirakpa tha ahum gi manungda flight adu KAIKHIBAGI maramda mari lenina investigation pumnamak chathaduna thijinlagani hari plane adu crash tawkiba mafam adumaktadagi black box fangkiba aduna investigation adu chathabada hena mating oiragani haiba wafamsu thamki NAIDU na makata na high aircraft Accident Investigation Bureau AAIV na flight adugi black box ki matingdagi manung hanjinna flight adugi manungda kari tawki pilot na aroiba oina kari wari sanaki amadi karamna kaikhibano loinina kaikhraba matung kari oiki haiba pumnamak khangba ngamgani hari black box aduna crucial oiba flight data amadi cockpit audio su record tawduna yauribani AAIB na mapung fan investigation tawba loiraba matungi marik chumba report ngaiba tari haina phongdokpaga lunina laibak thiba thawdoka du da lekhiraba singi damak minister NAIDU na awaba phongdoki